ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯏꯔꯩꯕꯥꯛꯆꯥꯁꯤꯡ ꯈꯨꯔꯨꯝꯖꯔꯤ ꯉꯔꯥꯡꯁꯤ ꯃꯥꯘ ꯄꯨꯔꯅꯤꯃꯥꯒꯤ ꯀꯨꯝꯍꯩ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯃꯥꯘ ꯊꯥ ꯑꯁꯤ ꯊꯣꯏꯗꯣꯛꯅ ꯇꯨꯔꯦꯜꯁꯤꯡ ꯄꯨꯈ꯭ꯔꯤꯁꯤꯡ ꯑꯃꯗꯤ ꯏꯁꯤꯡꯒꯤ ꯍꯧꯔꯛꯐꯝꯁꯤꯡꯒ ꯃꯔꯤ ꯂꯩꯅꯩ ꯍꯥꯏꯅ ꯊꯥꯖꯅꯩ ꯑꯩꯈꯣꯏꯒꯤ ꯙꯔꯃꯒꯤ ꯂꯥꯏꯔꯤꯛꯁꯤꯡꯗ ꯃꯥꯘ ꯊꯥ ꯑꯁꯤꯗ ꯑꯁꯦꯡꯕ ꯏꯁꯤꯡꯒꯤ ꯏꯆꯦꯜ ꯅꯠꯇ꯭ꯔꯒ ꯇꯨꯡꯐꯝ ꯑꯃꯗ ꯏꯔꯨꯖꯔꯕꯗꯤ ꯃꯗꯨꯕꯨ ꯑꯁꯦꯡꯕꯅꯤ ꯑꯐꯕ ꯊꯕꯛꯅꯤ ꯍꯥꯏꯅ ꯂꯧꯏ ꯍꯥꯏꯅ ꯍꯥꯏꯕꯤꯔꯝꯃꯤ ꯃꯥꯂꯦꯝꯒꯤ ꯃꯤꯑꯣꯏꯁꯤꯡ ꯀꯥꯡꯂꯨꯞꯁꯤꯡꯗ ꯇꯨꯔꯦꯜꯒ ꯃꯔꯤ ꯂꯩꯅꯕ ꯆꯠꯅꯕꯤ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃꯗꯤ ꯂꯩ ꯇꯨꯔꯦꯜ ꯇꯣꯔꯕꯥꯟ ꯀꯌꯥꯗꯒꯤꯅꯤ ꯆꯥꯎꯈꯠꯄꯒꯤ ꯑꯍꯥꯟꯕ ꯈꯣꯡꯊꯥꯡ ꯍꯧꯈꯤꯕꯁꯨ ꯑꯩꯈꯣꯏꯒꯤ ꯆꯠꯅꯂꯣꯟꯆꯠ ꯑꯁꯤ ꯆꯍꯤ ꯂꯤꯁꯤꯡ ꯀꯌꯥ ꯂꯤꯔꯕꯅꯤ ꯃꯔꯝ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯐꯝꯁꯤꯗ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯃꯔꯤ ꯂꯩꯅꯕ ꯀꯌా ꯐꯪꯕ ꯉꯝꯂꯤ ꯚꯥꯔꯠꯀꯤ ꯃꯐꯝ ꯀꯌꯥꯗ ꯏꯁꯤꯡꯒ ꯃꯔꯤ ꯂꯩꯅꯕ ꯀꯨꯝꯍꯩꯁꯤꯡ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯄꯥꯡꯊꯣꯛꯂꯤ ꯃꯥꯘꯒꯤ ꯏꯪꯈ꯭ꯔꯕ ꯊꯥꯅꯨꯡꯁꯤꯗ ꯃꯤꯑꯣꯏ ꯀꯌꯥꯅ ꯌꯨꯝꯒꯤ ꯅꯨꯡꯉꯥꯏꯔꯕ ꯃꯇꯝꯕꯨ ꯇꯨꯡꯑꯣꯏꯅꯔꯒ ꯊꯥ ꯑꯃ ꯆꯨꯞꯅ ꯇꯨꯔꯦꯜ ꯃꯄꯥꯟꯗ ꯂꯩꯗꯨꯅ ꯂꯥꯏ ꯅꯤꯡꯗꯨꯅ ꯂꯩ ꯍꯟꯗꯛꯇꯤ ꯍꯔꯤꯗ꯭ꯋꯥꯔꯗ ꯀꯨꯝꯚ ꯃꯦꯂꯥ ꯄꯥꯡꯊꯣꯛꯂꯤ ꯏꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯅꯤ ꯊꯥꯖꯕꯁꯨꯅꯤ ꯂꯣꯏꯅꯅ ꯆꯥꯎꯈꯠꯄꯒꯤ ꯏꯆꯦꯜꯁꯨꯅꯤ ꯏꯁꯤꯡ ꯑꯁꯤ ꯄꯥꯔꯁ ꯍꯥꯏꯕ ꯃꯅꯤꯗꯨꯗꯒꯤ ꯍꯦꯟꯅ ꯃꯒꯨꯟ ꯂꯩ ꯍꯥꯏꯅꯩ ꯄꯥꯔꯁꯅ ꯍꯦꯛ ꯁꯣꯛꯂꯨꯕꯗ ꯌꯣꯠꯁꯨ ꯁꯅꯥ ꯑꯣꯜꯂꯤ ꯃꯇꯧ ꯑꯗꯨꯒꯨꯝꯅ ꯏꯁꯤꯡꯅ ꯄꯨꯟꯁꯤꯒꯤꯗꯃꯛꯇ ꯑꯃꯗꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤꯗꯃꯛ ꯌꯥꯝꯅ ꯗꯔꯀꯥꯔ ꯑꯣꯏ ꯃꯔꯨꯞꯁꯤꯡ ꯃꯥꯘ ꯊꯥ ꯑꯁꯤꯕꯨ ꯏꯁꯤꯡꯒ ꯃꯔꯤ ꯂꯩꯅꯍꯟꯕꯒꯤ ꯑꯣꯏꯊꯣꯛꯄ ꯌꯥꯕ ꯃꯔꯝ ꯑꯃꯅ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯅꯤꯡꯊꯝ ꯊꯥꯒꯤ ꯃꯇꯝ ꯂꯣꯏꯔꯦ ꯂꯣꯏꯅꯅ ꯀꯥꯂꯦꯟꯒꯤ ꯃꯇꯝꯅ ꯊꯣꯡꯖꯤꯟꯗ ꯂꯥꯛꯂꯕꯅꯤ ꯃꯔꯝ ꯑꯁꯤꯅ ꯏꯁꯤꯡ ꯆꯦꯛꯁꯤꯟꯅ ꯁꯤꯖꯤꯟꯅꯕ ꯍꯧꯕ ꯌꯥꯔꯦ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗ ꯃꯥꯔꯆ ꯊꯥꯒꯤ ꯇꯥꯔꯤꯛ 22ꯗ ꯋꯥꯔꯜ ꯋꯥꯇꯔ ꯗꯦꯁꯨ ꯇꯥꯔꯤ ꯌꯨꯄꯤꯗꯒꯤ ꯑꯔꯥꯙ꯭ꯌꯥꯅ ꯑꯁꯨꯝꯅ ꯏꯕꯤꯔꯛꯏ ꯃꯥꯂꯦꯝꯁꯤꯗ ꯃꯤ ꯀꯔꯣꯔ ꯀꯌꯥꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯏꯁꯤꯡꯒꯤ ꯑꯋꯥꯠꯄ ꯑꯁꯤꯕꯨ ꯃꯦꯟꯈꯠꯅꯕ ꯍꯣꯠꯅꯕꯗ ꯂꯣꯏꯗ꯭ꯔꯤ ꯏꯁꯤꯡ ꯌꯥꯎꯗ꯭ꯔꯕꯗꯤ ꯄꯨꯝꯅꯃꯛ ꯑꯔꯦꯝꯕꯅꯤ ꯍꯥꯏꯕꯁꯤ ꯏꯆꯝ ꯆꯝꯅ ꯍꯦꯛꯇ ꯍꯥꯏꯕ ꯅꯠꯇꯦ ꯏꯁꯤꯡꯒꯤ ꯑꯋꯥꯕꯕꯨ ꯀꯣꯛꯍꯟꯅꯕ ꯌꯥꯝꯅ ꯐꯕ ꯄꯥꯎꯖꯦꯜ ꯑꯃ ꯋꯦꯁꯠ ꯕꯦꯡꯒꯣꯜꯒꯤ ꯎꯠꯇꯔ ꯗꯤꯅꯥꯖꯄꯨꯔꯗꯒꯤ ꯁꯨꯖꯤꯠꯅ ꯊꯥꯕꯤꯔꯛꯏ ꯁꯨꯖꯤꯠꯅ ꯏꯕꯤꯔꯛꯏ ꯃꯍꯧꯁꯥ ꯂꯥꯏꯔꯦꯝꯕꯤꯅ ꯑꯩꯈꯣꯏ ꯄꯨꯝꯕꯗ ꯏꯁꯤꯡꯒꯤ ꯈꯨꯗꯣꯜ ꯄꯤꯕꯤꯔꯛꯏ ꯃꯔꯝ ꯑꯁꯤꯅ ꯃꯁꯤꯕꯨ ꯀꯟꯅꯅꯕꯒꯤ ꯗꯥꯏꯇ꯭ꯌꯁꯨ ꯃꯌꯥꯝ ꯄꯨꯝꯕꯅ ꯂꯧꯐꯝ ꯊꯣꯛꯏ ꯋꯥꯐꯝ ꯑꯁꯤ ꯌꯥꯝꯅ ꯆꯨꯝꯃꯤ ꯑꯄꯨꯟꯕꯒꯤ ꯈꯨꯗꯣꯜꯅꯤ ꯑꯄꯨꯟꯕꯒꯤ ꯗꯥꯏꯇ꯭ꯌꯅꯤ ꯁꯨꯖꯤꯠꯀꯤ ꯋꯥꯐꯝꯁꯤ ꯌꯥꯝꯅ ꯆꯨꯝꯃꯤ ꯇꯨꯔꯦꯜ ꯄꯨꯈ꯭ꯔꯤ ꯄꯥꯠ ꯅꯣꯡ ꯅꯠꯇ꯭ꯔꯒ ꯂꯩꯅꯨꯡꯒꯤ ꯏꯁꯤꯡ ꯄꯨꯝꯅꯃꯛ ꯑꯁꯤ ꯃꯤ ꯄꯨꯝꯅꯃꯛꯀꯤꯅꯤ ꯃꯔꯨꯞꯁꯤꯡ ꯃꯇꯝ ꯑꯃꯗꯗꯤ ꯈꯨꯡꯒꯪꯁꯤꯡꯗ ꯒꯨꯍꯥ ꯄꯨꯈ꯭ꯔꯤꯅꯆꯤꯡꯕꯁꯤꯡ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯌꯦꯡꯁꯤꯟꯃꯤꯟꯅꯔꯝꯃꯤ ꯍꯧꯖꯤꯛꯁꯨ ꯊꯕꯛ ꯑꯁꯤꯃꯛ ꯇꯥꯃꯤꯜ ꯅꯥꯗꯨꯒꯤ ꯇꯤꯔꯨꯕꯟꯅꯃꯂꯥꯏꯗ ꯄꯥꯡꯊꯣꯛꯂꯤ ꯃꯐꯝ ꯑꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯃꯈꯣꯏꯒꯤ ꯒꯨꯍꯥꯁꯤꯡꯕꯨ ꯉꯥꯛ ꯁꯦꯟꯕꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯤ ꯃꯈꯣꯏꯅ ꯃꯇꯝ ꯀꯌꯥꯗꯒꯤ ꯁꯤꯖꯤꯟꯅꯗꯗꯨꯅ ꯂꯩꯔꯨꯔꯕ ꯒꯨꯍꯥꯁꯤꯡ ꯑꯗꯨ ꯅꯧꯍꯧꯅꯅ ꯑꯃꯨꯛ ꯍꯤꯡꯒꯠꯍꯜꯂꯤ ꯃꯙ꯭ꯌ ꯄ꯭ꯔꯗꯦꯁꯀꯤ ꯑꯒꯔꯣꯊꯥ ꯈꯨꯡꯒꯪꯒꯤ ꯕꯕꯤꯇꯥ ꯔꯥꯖꯄꯨꯠꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯃꯌꯥꯝꯅ ꯇꯝꯖꯅꯤꯡꯉꯥꯏ ꯑꯣꯏꯒꯅꯤ ꯕꯕꯤꯇꯥ ꯕꯨꯟꯗꯦꯜꯈꯟꯗꯒꯤ ꯈꯨꯡꯒꯪ ꯑꯃꯗꯒꯤꯅꯤ ꯃꯍꯥꯛꯀꯤ ꯈꯨꯡꯒꯪꯒꯤ ꯃꯅꯥꯛꯇ ꯃꯇꯝ ꯑꯃꯗ ꯑꯆꯧꯕ ꯄꯥꯠ ꯑꯃ ꯂꯩꯔꯝꯃꯤ ꯃꯗꯨ ꯍꯧꯖꯤꯛꯇꯤ ꯀꯪꯂꯦ ꯃꯍꯥꯛꯅ ꯈꯨꯡꯒꯪꯒꯤ ꯑꯇꯣꯞꯄ ꯅꯨꯄꯤꯁꯤꯡꯒ ꯄꯨꯜꯂꯒ ꯄꯥꯠꯇꯨ ꯐꯥꯎꯕ ꯏꯁꯤꯡ ꯄꯨꯔꯛꯅꯕ ꯈꯣꯡ ꯑꯃ ꯁꯦꯝꯂꯦ ꯈꯣꯡꯗꯨꯒꯤ ꯃꯇꯦꯡꯅ ꯅꯣꯡꯒꯤ ꯏꯁꯤꯡꯗꯨ ꯆꯨꯝꯗ꯭ꯔꯤꯡ ꯄꯥꯠꯇ ꯇꯥꯔꯦ ꯍꯧꯖꯤꯛꯇꯤ ꯄꯥꯠꯇꯨ ꯏꯁꯤꯡꯅ ꯄꯤꯛ ꯊꯜꯂꯦ ꯃꯔꯨꯞꯁꯤꯡ ꯎꯠꯇꯔꯈꯟꯗꯒꯤ ꯕꯥꯒꯦꯁꯣꯔꯗ ꯂꯩꯕ ꯖꯒꯗꯤꯁ ꯀꯨꯟꯌꯥꯟꯖꯤꯒꯤ ꯊꯕꯛꯁꯨ ꯌꯥꯝꯅ ꯁꯤꯡꯊꯥꯅꯤꯡꯉꯥꯏ ꯑꯣꯏ ꯖꯒꯗꯤꯁꯀꯤ ꯈꯨꯡꯒꯪ ꯑꯗꯨ ꯑꯀꯣꯏꯕꯒꯤ ꯂꯝ ꯑꯗꯨꯒꯤ ꯇꯉꯥꯏ ꯐꯗꯕ ꯑꯆꯪꯕ ꯏꯁꯤꯡ ꯄꯨꯝꯅꯃꯛ ꯏꯐꯨꯠ ꯑꯃꯗꯒꯤ ꯁꯤꯖꯤꯟꯅꯔꯝꯃꯤ ꯑꯗꯨꯕꯨ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗ ꯏꯐꯨꯠꯇꯨꯁꯨ ꯀꯪꯈ꯭ꯔꯦ ꯃꯔꯝꯁꯤꯅ ꯂꯝꯗꯝ ꯑꯗꯨꯗ ꯏꯁꯤꯡ ꯐꯪꯗꯕꯒꯤ ꯑꯋꯥꯕ ꯀꯟꯅ ꯃꯥꯌꯣꯛꯅꯔꯦ ꯖꯒꯗꯤꯁꯅ ꯑꯋꯥꯕ ꯑꯁꯤ ꯀꯣꯛꯍꯟꯅꯕ ꯄꯥꯝꯕꯩꯗꯤ ꯎ ꯊꯥꯕꯅꯤ ꯍꯥꯏꯅ ꯎ ꯊꯥꯅꯕ ꯂꯦꯞꯂꯦ ꯃꯍꯥꯛꯅ ꯂꯝꯗꯝꯗꯨꯒꯤ ꯃꯤꯁꯤꯡꯒ ꯄꯨꯜꯂꯒ ꯎ ꯄꯥꯝꯕꯤ ꯂꯤꯁꯤꯡ ꯀꯌꯥ ꯊꯥꯔꯦ ꯍꯧꯖꯤꯛꯇꯤ ꯀꯪꯂꯨꯔꯕ ꯏꯐꯨꯠꯇꯨ ꯏꯁꯤꯡꯅ ꯄꯤꯛ ꯊꯟꯗꯨꯅ ꯂꯩꯔꯦ ꯃꯔꯨꯞꯁꯤꯡ ꯏꯁꯤꯡꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯑꯄꯨꯟꯕꯒꯤ ꯗꯥꯏꯇ꯭ꯌꯕꯨ ꯈꯪꯕ ꯇꯥꯏ ꯚꯥꯔꯠꯀꯤ ꯃꯐꯝ ꯑꯌꯥꯝꯕꯗ ꯃꯦ ꯖꯨꯟꯗꯒꯤ ꯅꯣꯡ ꯆꯨꯕ ꯍꯧꯏ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯏꯁꯥꯒꯤ ꯑꯅꯛ ꯑꯅꯛꯄꯗ ꯂꯩꯕ ꯏꯁꯤꯡ ꯐꯪꯐꯝꯁꯤꯡ ꯁꯦꯡꯗꯣꯛꯇꯨꯅ ꯅꯣꯡꯒꯤ ꯏꯁꯤꯡꯕꯨ ꯌꯣꯛꯁꯤꯟꯗꯨꯅ ꯊꯝꯅꯕꯒꯤ ꯅꯨꯃꯤꯠ 100ꯅꯤꯒꯤ ꯈꯣꯡꯖꯪ ꯑꯃ ꯍꯧꯁꯤꯔꯥ ꯋꯥꯈꯜꯂꯣꯟ ꯑꯁꯤꯒ ꯂꯣꯏꯅꯅ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯅꯨꯡꯗ ꯖꯜ ꯁꯛꯇꯤ ꯃꯟꯇ꯭ꯔꯥꯂꯌꯅ ꯀꯦꯆ ꯗ ꯔꯦꯟ ꯍꯥꯏꯕ ꯈꯣꯡꯖꯪ ꯑꯃ ꯆꯪꯁꯤꯟꯒꯗꯧꯔꯤ ꯈꯣꯡꯖꯪ ꯑꯁꯤꯒꯤ ꯅꯨꯡꯒꯤ ꯑꯣꯏꯕ ꯋꯥꯐꯝꯗꯤ ꯅꯣꯡꯅ ꯍꯦꯛ ꯆꯨꯔꯛꯄ ꯃꯇꯝꯗ ꯃꯐꯝꯗꯨꯗ ꯐꯥꯖꯤꯜꯍꯧꯁꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛꯇꯒꯤ ꯍꯧꯔꯒꯅꯤ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯅꯣꯡꯒꯤ ꯏꯁꯤꯡ ꯌꯣꯛꯁꯤꯟꯕꯒꯤ ꯊꯧꯔꯥꯡ ꯑꯗꯨꯁꯨ ꯑꯃꯨꯛ ꯁꯦꯝꯖꯤꯟꯒꯅꯤ
ꯈꯨꯡꯒꯪꯁꯤꯡꯗ ꯄꯨꯈ꯭ꯔꯤꯁꯤꯡꯕꯨ ꯁꯦꯡꯗꯣꯛꯀꯅꯤ ising phangphamsing phawbada chatliba isingi lambida lakliba apanbasing kokhangani adu oirabadi nonggi ising yamna yokchinba ngamgani aigi nungsi jarabai reibakcha sing maga tha amadi masigi nunggi oiba wakhalongi maramda nainaba matamda maming ama palamdrabadi mapung phade mahak tudi Sant Ravidas ne maga purnima numit asi magi pokpa kumone ngasisu Sant Ravidas na haibiramba wahising amadi lausingna aikhoi bulamjing lamtak piri mahangna haibirame aikhoi pumnamak laibak amatana saba patrani aikhoi pumnamakpu amatana sembirakpani Sant Ravidas na samajgi asoibasingbu puthoktuna miyamda semdoknaba lambi takpirame maramsina mirana haibirame Guru Miliya Raidas Dilhing Gyan ke Gutki Sant Ravidas ki pognapam Varanasiga mari leinarambagidamak laibak phabani haina khanjai Sant Ravidas ki punsigi mangal leiraba wakhalon amadi thaunadu aina laifamlen asida uba phangjai marup sing Ravidas na haibirame mahi phangba ngaidana aikoina ithau leptana tawgadabani haibadi thabaktagi mai pakpa phangba haibasidi soidrabani aikoigi nahasingna Sant Ravidas tagi wafam ama soidana tamsi nahasing karigumba thabak ama tawba matamda isabu ariba mawong matawda punsinduna leigano isagi punsibu isana lepchasi tawgadaba thawong amati pandamdu isana sembiyu isagi wakhal lawsing isana isabu thajarabadi malemgi karigumba hiram amatada kiningai oide aihangna haijaribagi maramdi aikhoi nahasingna makhoina pamjababu athingba kayana tawningba tawba ngamde matawasumna Sant Ravidas na yamna maru iba paujel amaga pibirame madudi iromdom lepchaba aigi apambagidamak atopagi mateng lawbasi chumde chatnarambadumak tawgani haibagi wakhalonasi Ravidas ti yaningde aina ujabada aikhoi nahasingsu wakhalon asibu yaningde aikhoi nahasingda leiriba innovative spirit adu ururaga aikhoi nahasingbu Sant Ravidas na yamna thagat piramgani aigi nungsi jarabai reibakcha sing ngasi asi National Science Day suni ngasi gi numit asi Bharat ki achauba baigyanik Dr. C.V. Raman na puthokiba Raman effect pu miyamda kathokiba numitni namo epta Kerala dagi Mogeswaran na ibire Raman effect puthokpana bigyan gi mayonsi pura honganki masiga mari leinaba fajaraba paujel amasu Nasik tagi Snehil na thabire aikhoi gi leibakta masing thingamdraba baigyanik lei makhoi gi kathokpasi yaudana science na asuk yamna chawkhatpa ngamloi aikoina malemgi atoppa baigyanik singi maramda yamna khangbagumna aikoigi Bharat ki baigyanik singi maramdasu khangbatai aisu man ki baat tabiriba singi wafam sida yaningba phawe aikoigi naha singna Bharat ki baigyanik puwari khangba haibasi aihakisu apambani marup sing aikoina science ki maramda hainarakpada physics chemistry natraga lab sing phawbatang khange adubo science sidi mapan naide iromdom lepchaba Bharat ki khongjangda science ki thaudang yamna chawi aikoi science pu lab to learn haiba laison asiga loinana mangda changchinsi Hyderabad ki Chintala Venkat Reddy su khudam amani Reddy ji gi marup doctor amana vitamin D watpadagi oirakpa anabasing amadi madugi khudong thiba singdugi maramda haiki Reddy di laumini mahakna kamdauna samasya si kokhangani haiba khanki mahangna kanna honaduna gehu amadi chengda thoidokna vitamin D yawhanduna puthokpa hauki handaki tha asida mahakna World Intellectual Property Organization Geneva dagi patent su fangle Sri Venkat Reddy si mamang chahida Padma Shri su fangkre masi aikhoigi leingaki laibak phabani matawasumna yamna innovative oiba mawongda Ladakh ki urgen food song su thabak tawri urgen na aduk yamna mafamduda organic oiba mawongda law uduna makhal kunlomgi mahi marong thari madusu cyclic oiba mawongda haibadi mafam amadagi thorakpa arem apaduna amada amuk hargi mawongda sizinari yamna phaba wafamni natra
ꯃꯇꯧ ꯑꯁꯨꯝꯅ ꯒꯨꯖꯔꯥꯠꯀꯤ ꯄꯥꯇꯟ ꯖꯤꯂꯥꯒꯤ ꯀꯃꯔꯥꯖꯚꯥꯏ ꯆꯧꯙꯨꯔꯤꯅ ꯃꯌꯨꯝꯗ ꯁꯍꯖꯟꯒꯤ ꯑꯐꯕ ꯃꯔꯨ ꯁꯦꯝꯒꯠꯂꯤ꯫ ꯁꯍꯖꯟꯕꯨ ꯈꯔꯅ ꯁꯒꯔꯋꯥ ꯀꯧꯏ, ꯃꯁꯤꯕꯨ ꯃꯣꯔꯤꯡꯒꯥ ꯅꯠꯇ꯭ꯔꯒ ꯗ꯭ꯔꯝ ꯁ꯭ꯇꯤꯛ ꯍꯥꯏꯅꯁꯨ ꯀꯧꯏ꯫ ꯑꯐꯕ ꯃꯔꯨꯅ ꯊꯥꯕ ꯁꯍꯖꯟꯒꯤ ꯀ꯭ꯋꯥꯂꯤꯇꯤꯁꯨ ꯌꯥꯝꯅ ꯐꯩ꯫ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯄꯣꯠꯊꯣꯛ ꯑꯁꯤ ꯇꯥꯃꯤꯜ ꯅꯥꯗꯨ ꯑꯃꯗꯤ ꯅꯣꯡꯆꯨꯞ ꯕꯦꯡꯒꯣꯜꯗ ꯊꯥꯏ, ꯃꯁꯤꯅ ꯃꯥꯒꯤ ꯁꯦꯟꯃꯤꯠꯂꯣꯟ ꯐꯒꯠꯍꯜꯂꯤ꯫ ꯃꯔꯨꯞꯁꯤꯡ, ꯍꯧꯖꯤꯛꯇꯤ ꯆꯤꯌꯥ ꯁꯤꯗ꯭ꯁꯀꯤ ꯃꯃꯤꯡ ꯑꯁꯤ ꯌꯥꯝꯅ ꯇꯥꯔꯝꯂꯒꯅꯤ꯫ ꯍꯛꯁꯦꯜꯒꯤ ꯂꯝꯗ ꯌꯥꯝꯅ ꯆꯦꯛꯁꯤꯟꯕ ꯃꯤꯁꯤꯡꯅ ꯃꯁꯤ ꯌꯥꯝꯅ ꯄꯥꯝꯅꯩ ꯑꯃꯗꯤ ꯃꯥꯂꯦꯝꯒꯤ ꯂꯩꯕꯥꯛ ꯀꯌꯥꯗ ꯃꯁꯤꯕꯨ ꯌꯥꯝꯅ ꯄꯥꯝꯅꯔꯤ꯫ ꯚꯥꯔꯠꯇꯗꯤ ꯃꯁꯤ ꯃꯄꯥꯟꯗꯒꯤ ꯂꯩꯅꯔꯤ, ꯑꯗꯨꯕꯨ ꯏꯔꯣꯝꯗꯣꯝ ꯂꯦꯞꯆꯕꯒꯤ ꯈꯣꯡꯖꯪꯁꯤꯗ ꯌꯨꯄꯤꯒꯤ ꯕꯥꯔꯥꯕꯪꯀꯤꯒꯤ ꯍꯔꯤꯆꯟꯗ꯭ꯔꯅ ꯆꯤꯌꯥ ꯁꯤꯗ꯭ꯄꯨ ꯂꯧꯕꯨꯛꯇ ꯊꯥꯕ ꯍꯧꯔꯦ꯫ ꯃꯁꯤꯅ ꯃꯥꯒꯤ ꯁꯦꯟꯃꯤꯠꯂꯣꯟꯁꯨ ꯍꯦꯟꯒꯠꯍꯜꯂꯤ, ꯂꯣꯏꯅꯅ ꯏꯔꯣꯝꯗꯣꯝ ꯂꯦꯞꯆꯕ ꯚꯥꯔꯠꯀꯤ ꯈꯣꯡꯖꯪꯗꯁꯨ ꯃꯇꯦꯡ ꯄꯥꯡꯂꯤ꯫ ꯃꯔꯨꯞꯁꯤꯡ, ꯂꯧꯎ ꯁꯤꯡꯎꯒꯤ ꯑꯔꯦꯝꯈꯥꯛꯅ ꯂꯟ ꯊꯨꯝ ꯁꯦꯝꯕꯒꯤ ꯈꯣꯡꯖꯪꯁꯨ ꯂꯩꯕꯥꯛ ꯁꯤꯟ ꯊꯨꯡꯅ ꯆꯪꯁꯤꯜꯂꯤ꯫ ꯃꯗꯨꯔꯥꯏꯒꯤ ꯃꯨꯔꯨꯒꯨꯁꯦꯟꯅ ꯂꯐꯨꯒꯤ ꯃꯀꯨꯗꯒꯤ ꯊꯧꯔꯤ ꯁꯥꯅꯕ ꯃꯦꯆꯤꯟ ꯑꯃ ꯁꯥꯔꯦ꯫ ꯃꯁꯤꯅ ꯑꯀꯣꯏꯕꯒꯤ ꯐꯤꯕꯝꯗ ꯃꯣꯠꯄꯁꯨ ꯀꯣꯛꯍꯜꯂꯒꯅꯤ, ꯂꯣꯏꯅꯅ ꯂꯧꯃꯤꯁꯤꯡꯒꯤ ꯑꯍꯦꯟꯕ ꯁꯦꯟꯊꯣꯛ ꯂꯝꯕꯤꯁꯨ ꯌꯥꯠꯂꯒꯅꯤ꯫ ꯃꯔꯨꯞꯁꯤꯡ, ꯃꯟ ꯀꯤ ꯕꯥꯠꯄꯨ ꯇꯥꯔꯤꯕꯁꯤꯡꯗ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯍꯥꯏꯖꯕꯒꯤ ꯄꯥꯟꯗꯝꯗꯤ ꯑꯩꯈꯣꯏꯅ ꯃꯁꯤꯗꯒꯤ ꯇꯝꯖꯅꯕꯒꯤꯗꯃꯛꯇꯅꯤ꯫ ꯂꯩꯕꯥꯛꯁꯤꯒꯤ ꯃꯤꯑꯣꯏ ꯈꯨꯗꯤꯡꯅ ꯕꯤꯒ꯭ꯌꯥꯟꯕꯨ ꯄꯨꯟꯁꯤꯒꯤ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡꯗ ꯁꯤꯖꯤꯟꯅꯔꯕꯗꯤ ꯆꯥꯎꯈꯠꯄꯒꯤ ꯂꯝꯕꯤꯁꯨ ꯌꯥꯠꯂꯒꯅꯤ, ꯂꯣꯏꯅꯅ ꯂꯩꯕꯥꯛ ꯑꯁꯤ ꯏꯔꯣꯝꯗꯣꯝ ꯂꯦꯞꯆꯕꯁꯨ ꯉꯝꯂꯒꯅꯤ꯫ ꯂꯩꯕꯥꯛꯀꯤ ꯃꯤꯑꯣꯏ ꯈꯨꯗꯤꯡꯅ ꯃꯁꯤ ꯉꯝꯒꯅꯤ ꯍꯥꯏꯕꯁꯤ ꯑꯩꯍꯥꯛꯅ ꯊꯥꯖꯕꯅꯤ꯫ ꯅꯨꯡꯁꯤꯔꯕ ꯃꯔꯨꯞꯁꯤꯡ, ꯀꯣꯜꯀꯇꯥꯗꯒꯤ ꯔꯟꯖꯟꯖꯤꯅ ꯃꯍꯥꯛꯀꯤ ꯆꯤꯊꯤꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯑꯃꯁꯨꯡ ꯀꯥꯟꯅꯔꯕ ꯋꯥꯐꯝ ꯑꯃ ꯍꯪꯕꯤꯔꯛꯏ, ꯑꯗꯨꯒ ꯌꯥꯝꯅ ꯐꯖꯕ ꯃꯑꯣꯡꯗ ꯃꯗꯨꯒꯤ ꯄꯥꯎꯈꯨꯝ ꯄꯤꯅꯕ ꯍꯣꯠꯅꯔꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯏꯕꯤꯔꯛꯏ, ꯑꯩꯈꯣꯏꯅ ꯏꯁꯥ ꯏꯔꯣꯝꯗꯣꯝ ꯂꯦꯞꯆꯅꯕꯒꯤ ꯋꯥꯐꯝ ꯑꯃ ꯀꯟꯅ ꯉꯥꯡꯅꯔꯤ꯫ ꯃꯁꯤꯒꯤ ꯋꯥꯍꯟꯊꯣꯛ ꯀꯔꯤꯅꯣ ꯍꯥꯏꯅ ꯍꯪꯂꯤ꯫ ꯋꯥꯍꯪ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝ ꯃꯍꯥꯛ ꯃꯁꯥꯅ ꯈꯨꯝꯖꯔꯤ꯫ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯑꯁꯨꯝꯅ ꯏꯕꯤꯔꯛꯏ, ꯑꯥꯠꯃꯥꯅꯤꯔꯚꯔ ꯚꯥꯔꯠ ꯑꯚꯤꯌꯥꯟ ꯑꯁꯤ ꯁꯨꯞꯅꯇꯒꯤ ꯒꯚꯔꯟꯃꯦꯟꯠ ꯄꯣꯂꯤꯁꯤ ꯅꯠꯇꯦ, ꯃꯁꯤ ꯅꯦꯁꯅꯦꯜ ꯁ꯭ꯄꯤꯔꯤꯠꯅꯤ꯫ ꯃꯍꯥꯛꯀꯤ ꯃꯤꯠꯌꯦꯡꯗ ꯑꯥꯠꯃꯥꯅꯤꯔꯚꯔ ꯍꯥꯏꯕꯁꯤ ꯏꯁꯥꯒꯤ ꯂꯥꯏꯕꯛ ꯏꯁꯥꯅ ꯂꯦꯞꯆꯕ ꯍꯥꯏꯕꯅꯤ ꯍꯥꯏꯅ ꯏꯕꯤꯔꯛꯏ꯫ ꯔꯟꯖꯟ ꯕꯥꯕꯨꯒꯤ ꯋꯥꯐꯝꯁꯤ 100% ꯑꯆꯨꯝꯕꯅꯤ꯫ ꯃꯍꯥꯛꯀꯤ ꯋꯥꯐꯝ ꯑꯁꯤꯗ ꯑꯩꯍꯥꯛꯅ ꯍꯥꯞꯆꯤꯟꯖꯅꯤꯡꯕꯗꯤ ꯑꯥꯠꯃꯥꯅꯤꯔꯚꯔꯒꯤ ꯑꯍꯥꯟꯕ ꯋꯥꯁꯛꯇꯤ ꯏꯔꯝꯗꯝꯒꯤ ꯄꯣꯠꯊꯣꯛꯇ ꯆꯥꯎꯊꯣꯛꯆꯕ, ꯏꯔꯝꯗꯝꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯁꯥꯕ ꯄꯣꯠꯂꯝꯁꯤꯡꯒꯤꯗꯃꯛ ꯆꯥꯎꯊꯣꯛꯆꯕ꯫ ꯏꯔꯩꯕꯥꯛꯆꯥ ꯈꯨꯗꯤꯡꯃꯛꯅ ꯃꯁꯤꯗ ꯆꯥꯎꯊꯣꯛꯆꯕ ꯉꯝꯂꯕ ꯃꯇꯝ, ꯈꯣꯡꯖꯪ ꯑꯁꯤꯗ ꯈꯨꯗꯤꯡꯃꯛꯅ ꯌꯥꯎꯁꯤꯜꯂꯕ ꯃꯇꯝꯗ ꯑꯥꯠꯃꯥꯅꯤꯔꯚꯔ ꯚꯥꯔꯠ, ꯃꯔꯣꯝꯗꯣꯝ ꯍꯤꯡꯖꯕ ꯚꯥꯔꯠꯀꯤ ꯈꯣꯡꯖꯪ ꯑꯁꯤꯅ ꯁꯦꯟꯃꯤꯠꯂꯣꯟ ꯐꯒꯠꯍꯟꯕꯒꯤ ꯈꯣꯡꯖꯪ ꯈꯛꯇ ꯑꯣꯏꯕꯒꯤ ꯃꯍꯨꯠꯇ ꯅꯦꯁꯅꯦꯜ ꯁ꯭ꯄꯤꯔꯤꯠ ꯑꯣꯏꯔꯛꯀꯗꯧꯔꯤꯕꯅꯤ꯫ ꯑꯇꯤꯌꯥꯗ ꯏꯔꯝꯗꯝꯗ ꯁꯥꯖꯕ ꯐꯥꯏꯇꯔ ꯄ꯭ꯂꯦꯟ ꯇꯦꯖꯥꯁꯅ ꯑꯉꯛꯄ ꯀꯌꯥ ꯎꯠꯄ ꯃꯇꯝ, ꯚꯥꯔꯠꯇ ꯁꯥꯖꯕ ꯇꯦꯡ, ꯃꯤꯁꯥꯏꯜꯁꯤꯡ ꯑꯁꯤ ꯎꯕꯗ ꯑꯩꯈꯣꯏ ꯊꯣꯏꯗꯣꯛꯅ ꯆꯥꯎꯊꯣꯛꯆꯩ꯫ ꯃꯦꯇ꯭ꯔꯣ ꯇ꯭ꯔꯦꯟꯁꯤꯡꯗ ꯃꯦꯗ ꯏꯟ ꯏꯟꯗꯤꯌꯥ ꯀꯣꯆꯁꯤꯡ ꯎꯕ, ꯂꯩꯕꯥꯛ ꯀꯌꯥꯗ ꯃꯦꯗ ꯏꯟ ꯏꯟꯗꯤꯌꯥ ꯀꯣꯔꯣꯅꯥ ꯚꯦꯛꯁꯤꯟ ꯌꯧꯍꯟꯕ ꯉꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏꯁꯤ ꯀꯌꯥꯒꯤ ꯃꯇꯤꯛ ꯆꯥꯎꯊꯣꯛꯆꯔꯤꯕꯅꯣ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯑꯆꯧ ꯑꯆꯧꯕ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤ ꯈꯛꯅ ꯑꯩꯈꯣꯏꯕꯨ ꯏꯁꯥ ꯏꯔꯣꯝꯗꯣꯝ ꯂꯦꯞꯆꯕ ꯉꯝꯍꯟꯕꯗꯤ ꯅꯠꯇꯦ꯫ ꯚꯥꯔꯠꯇ ꯁꯥꯕ ꯐꯤꯔꯣꯜ, ꯍꯩ ꯁꯤꯡꯂꯕ ꯈꯨꯠꯍꯩꯕꯁꯤꯡꯅ ꯁꯥꯕ ꯍꯦꯟꯗꯤꯀ꯭ꯔꯥꯐꯀꯤ ꯄꯣꯠꯂꯝꯁꯤꯡ, ꯚꯥꯔꯠꯀꯤ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛ ꯄꯣꯠꯂꯝꯁꯤꯡ, ꯃꯣꯕꯥꯏꯜ ꯐꯣꯟꯅꯆꯤꯡꯕ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛ ꯑꯁꯤꯅ ꯑꯩꯈꯣꯏꯕꯨ ꯍꯦꯟꯅ ꯆꯥꯎꯊꯣꯛꯆꯕꯒꯤ ꯃꯔꯝ ꯑꯣꯏꯍꯜꯂꯤ꯫ ꯋꯥꯈꯜꯂꯣꯟ ꯑꯁꯤꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯅ ꯃꯥꯡꯗ ꯆꯠꯀꯠꯂꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯑꯥꯠꯃꯥꯅꯤꯔꯚꯔ, ꯏꯁꯥ ꯏꯔꯣꯝꯗꯣꯝ ꯂꯦꯞꯆꯕ ꯉꯝꯒꯗꯧꯔꯤꯕꯅꯤ꯫ ꯃꯔꯨꯞꯁꯤꯡ, ꯑꯩꯍꯥꯛꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯖꯔꯤꯕꯗꯤ ꯑꯥꯠꯃꯥꯅꯤꯔꯚꯔ ꯚꯥꯔꯠꯀꯤ ꯂꯥꯏꯁꯣꯟ ꯑꯁꯤ ꯂꯩꯕꯥꯛꯀꯤ ꯂꯣꯏꯖꯤꯡ ꯂꯣꯌꯥ ꯈꯨꯗꯤꯡꯗ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯕꯤꯍꯥꯔꯒꯤ ꯕꯦꯇꯤꯌꯥꯒꯤ ꯃꯇꯥꯡ ꯑꯃ ꯃꯤꯗꯤꯌꯥꯗ ꯄꯥꯡꯊꯣꯛꯆꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯃ ꯐꯪꯖꯔꯦ꯫ ꯕꯦꯇꯤꯌꯥꯗ ꯂꯩꯕ ꯄ꯭ꯔꯃꯣꯗꯖꯤ ꯗꯦꯜꯂꯤꯗ ꯇꯦꯛꯅꯤꯁꯤꯌꯟ ꯑꯃ ꯑꯣꯏꯅ LED ꯕꯜꯕ ꯁꯥꯕ ꯐꯦꯛꯇꯔꯤ ꯑꯃꯗ ꯊꯕꯛ ꯁꯨꯕ ꯌꯥꯎꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯐꯦꯛꯇꯔꯤꯗ ꯊꯕꯛ ꯌꯥꯎꯔꯤꯉꯩꯗ ꯊꯕꯛꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯃꯃꯨꯠ ꯇꯥꯅ ꯈꯪꯂꯛꯈꯤ꯫ ꯀꯣꯔꯣꯅꯥꯒꯤ ꯃꯇꯝꯗ ꯃꯍꯥꯛ ꯃꯌꯨꯝꯗ ꯍꯜꯂꯛꯄ ꯇꯥꯈꯤ꯫ ꯌꯨꯝꯗ ꯍꯜꯂꯛꯂꯕ ꯃꯇꯨꯡꯗ ꯄ꯭ꯔꯃꯣꯗꯖꯤꯅ ꯀꯔꯤ ꯇꯧꯈꯤꯕꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯈꯪꯕꯤꯔꯕ꯭ꯔꯥ? ꯃꯍꯥꯛꯅ ꯃꯁꯥꯒꯤ LED ꯕꯜꯕ ꯁꯥꯕꯒꯤ ꯑꯄꯤꯛꯄ ꯌꯨꯅꯤꯠ ꯑꯃ ꯍꯧꯖꯈꯤ꯫ ꯃꯍꯥꯛꯅ ꯃꯈꯣꯏꯒꯤ ꯂꯝꯒꯤ ꯅꯍꯥ ꯈꯔꯒꯁꯨ ꯊꯕꯛ ꯌꯥꯎꯍꯜꯂꯦ꯫ ꯊꯥ ꯈꯔꯒꯤ ꯃꯅꯨꯡꯗ ꯃꯍꯥꯛ ꯐꯦꯛꯇꯔꯤ ꯋꯥꯔꯀꯔꯗꯒꯤ ꯐꯦꯛꯇꯔꯤ ꯑꯣꯅꯔ ꯑꯣꯏꯔꯦ, ꯃꯁꯤꯁꯨ ꯃꯌꯨꯝꯗ ꯐꯝꯅ ꯐꯝꯅ꯫
ꯈꯨꯗꯝ ꯑꯃꯒ ꯂꯩꯔꯤ ꯋꯥꯔꯤ ꯑꯁꯤ ꯌꯨꯄꯤ ꯒꯨꯔꯃꯨꯛꯇꯦꯁꯣꯔꯗꯒꯤ ꯁꯟꯇꯣꯁꯖꯤꯅ ꯀꯣꯔꯣꯅꯥꯒꯤ ꯑꯋꯥꯕꯗ ꯃꯇꯧ ꯀꯔꯝꯅ ꯈꯨꯗꯣꯡꯆꯥꯕ ꯑꯣꯟꯊꯣꯛꯆꯕꯒꯦ ꯍꯥꯏꯅ ꯏꯕꯤꯔꯛꯏ ꯁꯟꯇꯣꯁꯖꯤꯒꯤ ꯃꯄꯥ ꯃꯄꯨꯁꯤꯡꯗꯨ ꯌꯥꯝꯅ ꯍꯩꯁꯤꯡꯕ ꯐꯛ ꯁꯥꯕ ꯀꯥꯡꯕꯨꯅꯤ ꯀꯣꯔꯣꯅꯥꯒꯤ ꯃꯇꯝꯗ ꯊꯕꯛ ꯄꯨꯝꯅꯃꯛ ꯂꯦꯞꯂꯕꯗ ꯃꯈꯣꯏꯅ ꯐꯛ ꯁꯥꯕꯒꯤ ꯊꯕꯛ ꯍꯧꯈꯤ ꯌꯥꯝꯅ ꯊꯨꯅ ꯎꯠꯇꯔ ꯄ꯭ꯔꯗꯦꯁꯇ ꯅꯠꯇꯅ ꯑꯇꯣꯞꯄ ꯔꯥꯖ꯭ꯌꯁꯤꯡꯗꯒꯤꯁꯨ ꯐꯛꯀꯤ ꯑꯣꯔꯗꯔ ꯐꯪꯖꯈꯤ ꯁꯟꯇꯣꯁꯖꯤꯅ ꯍꯥꯏꯕꯤꯔꯛꯄꯗ ꯃꯁꯤꯅ ꯂꯝꯗꯝ ꯑꯗꯨꯒꯤ ꯌꯥꯝꯅ ꯂꯤꯔꯕ ꯐꯖꯔꯕ ꯀꯂꯥ ꯑꯗꯨꯕꯨꯁꯨ ꯑꯅꯧꯕ ꯃꯌꯣꯜ ꯑꯃ ꯄꯤꯕꯤꯔꯦ ꯃꯔꯨꯞꯁꯤꯡ ꯂꯩꯕꯥꯛ ꯑꯁꯤꯗ ꯃꯤꯌꯥꯝꯅ ꯑꯠꯃꯥꯅꯤꯔꯚꯔ ꯑꯚꯤꯌꯥꯟꯗ ꯃꯇꯦꯡ ꯑꯣꯏꯍꯟꯕꯒꯤ ꯈꯨꯗꯝ ꯀꯌꯥ ꯑꯃ ꯂꯩꯔꯤ ꯋꯥꯈꯜꯂꯣꯟ ꯑꯁꯤ ꯃꯤꯌꯥꯝ ꯄꯨꯝꯕꯒꯤ ꯊꯃꯣꯏꯗ ꯌꯧꯔꯛꯂꯤ ꯅꯨꯡꯁꯤꯔꯕ ꯏꯔꯩꯕꯥꯛꯆꯥꯁꯤꯡ ꯑꯩꯍꯥꯛꯅ ꯅꯃꯣ ꯑꯦꯞꯇ ꯒꯨꯔꯒꯥꯎꯟꯗ ꯂꯩꯕ ꯃꯌꯨꯔꯒꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯄꯣꯁꯠ ꯑꯃ ꯊꯦꯡꯅꯈꯤ ꯃꯍꯥꯛ ꯑꯁꯤ ꯎꯆꯦꯛꯁꯤꯡ ꯑꯃꯁꯨꯡ ꯃꯍꯧꯁꯥꯒꯤ ꯈꯨꯠꯁꯦꯝꯁꯤꯡꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯊꯋꯥꯏ ꯌꯥꯎꯅ ꯌꯦꯡꯖꯕ ꯅꯨꯄꯥ ꯑꯃꯅꯤ ꯃꯌꯨꯔꯖꯤꯅ ꯍꯥꯏꯕꯤꯔꯛꯄꯗ ꯑꯩꯍꯥꯛ ꯏꯁꯥꯃꯛꯇꯤ ꯍꯔꯤꯌꯥꯅꯥꯗ ꯂꯩꯖꯕ ꯃꯤꯑꯣꯏꯅꯤ ꯑꯗꯨꯕꯨ ꯑꯩꯍꯥꯛꯅ ꯄꯥꯝꯖꯕꯗꯤ ꯑꯗꯣꯝꯅ ꯑꯁꯥꯝꯒꯤ ꯃꯤꯑꯣꯏꯁꯤꯡ ꯃꯔꯨꯑꯣꯏꯅ ꯀꯥꯖꯤꯔꯪꯒꯒꯤ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯔꯝꯗ ꯅꯩꯅꯕꯤꯔꯛꯎ ꯑꯩꯍꯥꯛꯅ ꯈꯜꯂꯨꯕꯗꯤ ꯃꯌꯨꯔꯖꯤꯅ ꯔꯥꯏꯅꯣꯁꯀꯤ ꯃꯔꯝꯗ ꯍꯥꯏꯔꯛꯀꯅꯤ ꯔꯥꯏꯅꯣ ꯑꯁꯤ ꯃꯐꯝ ꯑꯗꯨꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯊꯣꯛꯆꯅꯤꯡꯉꯥꯏ ꯑꯣꯏꯕꯅꯤ ꯑꯗꯨꯕꯨ ꯃꯌꯨꯔꯖꯤꯅ ꯃꯐꯝ ꯑꯗꯨꯒꯤ ꯋꯥꯇꯔꯐꯣꯜꯒꯤ ꯍꯦꯟꯒꯠꯂꯛꯂꯤꯕ ꯃꯁꯤꯡꯒꯤꯗꯃꯛ ꯃꯐꯝ ꯑꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡꯕꯨ ꯊꯥꯒꯠꯐꯝ ꯊꯣꯛꯏ ꯍꯥꯏꯅ ꯍꯥꯏꯕꯤꯔꯛꯏ ꯋꯥꯇꯔꯐꯣꯜ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯑꯆꯝꯕ ꯂꯣꯟꯗ ꯀꯔꯤ ꯍꯥꯏꯕꯒꯦ ꯍꯥꯏꯅ ꯑꯩꯍꯥꯛꯅ ꯊꯤꯔꯨꯕꯗ ꯏꯁꯤꯡꯗ ꯂꯩꯕ ꯎꯆꯦꯛ ꯍꯥꯏꯅ ꯊꯦꯡꯅꯔꯛꯏ ꯎꯆꯦꯛꯁꯤꯡ ꯑꯁꯤ ꯎꯗ ꯂꯩꯕꯒꯤ ꯃꯍꯨꯠꯇ ꯏꯁꯤꯡꯗꯂꯩ ꯈꯨꯗꯝ ꯑꯣꯏꯅ ꯉꯥꯅꯨ ꯀꯥꯖꯤꯔꯪꯒ ꯅꯦꯁꯅꯦꯜ ꯄꯥर्क ꯑꯃꯁꯨꯡ ꯇꯥꯏꯒꯔ ꯔꯤꯖꯔꯚ ꯑꯣꯊꯣꯔꯤꯇꯤꯅ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗꯒꯤ ꯑꯦꯅꯨꯑꯦꯜ ꯋꯥꯇꯔꯐꯣꯜ ꯁꯦꯟꯁꯁ ꯇꯧꯗꯨꯅ ꯂꯥꯛꯂꯤ ꯁꯦꯟꯁꯁ ꯑꯁꯤꯗꯒꯤ ꯏꯁꯤꯡꯗ ꯂꯩꯕ ꯎꯆꯦꯛꯁꯤꯡꯒꯤ ꯃꯁꯤꯡ ꯈꯪꯕꯒ ꯂꯣꯏꯅꯅ ꯃꯈꯣꯏꯅ ꯄꯥꯝꯖꯕ ꯍꯦꯕꯤꯇꯦꯠꯁꯨ ꯈꯪꯕ ꯉꯝꯃꯤ ꯆꯌꯣꯜ 2-3ꯒꯤ ꯃꯃꯥꯡꯗꯒꯤ ꯁꯔꯚꯦ ꯑꯃꯨꯛ ꯍꯧꯈ꯭ꯔꯦ ꯃꯃꯥꯡꯒꯤ ꯆꯍꯤꯒ ꯌꯦꯡꯅꯕꯗ ꯍꯟꯗꯛꯀꯤ ꯆꯍꯤ ꯑꯁꯤꯗ ꯏꯁꯤꯡꯗ ꯂꯩꯕ ꯎꯆꯦꯛꯁꯤꯡꯒꯤ ꯃꯁꯤꯡ ꯑꯁꯤ 165 ꯍꯦꯟꯒꯠꯂꯦ ꯍꯥꯏꯕꯁꯤꯗ ꯃꯌꯥꯝ ꯊꯣꯏꯗꯣꯛꯅ ꯅꯨꯡꯉꯥꯏꯕ ꯄꯣꯛꯄꯤꯔꯝꯒꯅꯤ ꯁꯦꯟꯁꯁ ꯑꯁꯤꯗ ꯀꯥꯖꯤꯔꯪꯒ ꯅꯦꯁꯅꯦꯜ ꯄꯥर्क ꯑꯁꯤꯗ ꯎꯆꯦꯛꯀꯤ ꯁ꯭ꯄꯦꯁꯤꯁ 112 ꯂꯩ ꯍꯥꯏꯕ ꯈꯪꯕ ꯉꯝꯂꯦ ꯃꯈꯣꯏ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯁ꯭ꯄꯦꯁꯤꯁ 59 ꯌꯨꯔꯣꯞꯀꯤ ꯁꯦꯟꯇ꯭ꯔꯦꯜ ꯑꯦꯁꯤꯌꯥ ꯑꯃꯁꯨꯡ ꯏꯁ ꯑꯦꯁꯤꯌꯥ ꯂꯩꯕꯥꯛꯁꯤꯡ ꯑꯁꯤꯗꯒꯤ ꯄꯥꯏꯔꯛꯄ ꯋꯤꯟꯇꯔ ꯃꯥꯏꯒ꯭ꯔꯦꯟꯅꯤ ꯎꯆꯦꯛ ꯃꯌꯥꯝ ꯑꯁꯤ ꯄꯥꯏꯔꯛꯄꯒꯤ ꯃꯔꯝꯗꯤ ꯃꯐꯝ ꯑꯁꯤꯗ ꯏꯁꯤꯡ ꯐꯖꯅ ꯂꯩꯕ ꯑꯃꯁꯨꯡ ꯃꯤꯌꯥꯝꯅ ꯃꯈꯣꯏꯗ ꯑꯌꯦꯠꯄ ꯄꯤꯕꯤꯗꯕꯒꯤꯅꯤ ꯑꯁꯥꯝꯒꯤ ꯁꯦꯔꯤꯖꯥꯗ ꯄꯥꯌꯦꯡꯒꯤ ꯃꯇꯥꯡꯁꯤ ꯑꯃꯨꯛꯇ ꯌꯦꯡꯁꯤ ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯃꯤꯑꯣꯏ ꯈꯔꯗꯤ ꯃꯥꯒꯤ ꯃꯔꯝꯗ ꯁꯣꯏꯗꯅ ꯈꯪꯕꯤꯔꯝꯂꯒꯅꯤ ꯃꯍꯥꯛꯅ ꯇꯧꯕ ꯑꯊꯣꯏꯕ ꯊꯕꯛ ꯈꯔꯒꯤꯗꯃꯛ ꯃꯍꯥꯛ ꯄद्मꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯐꯪꯈꯤ ꯁꯤꯔꯤꯖꯥꯗ ꯄꯥꯌꯦꯡꯅ ꯑꯁꯥꯝꯒꯤ ꯃꯖꯨꯂꯤ ꯏꯊꯠꯇ ꯆꯥꯎꯔꯥꯛꯅ ꯂꯝ ꯍꯦꯛꯇꯔ 600ꯗ ꯄ꯭ꯂꯥꯟꯇꯦꯁꯟ ꯇꯧꯕꯗ ꯊꯣꯏꯗꯣꯛꯅ ꯊꯧꯗꯥꯡ ꯂꯧꯈꯤ ꯃꯍꯥꯛꯅ ꯎꯃꯪ ꯌꯣꯛꯈꯠꯄꯒꯤ ꯊꯕꯛ ꯇꯧꯕꯒ ꯂꯣꯏꯅꯅ ꯃꯤꯌꯥꯝꯗ ꯄ꯭ꯂꯥꯟꯇꯦꯁꯟ ꯑꯃꯁꯨꯡ ꯕꯥꯏꯑꯣꯗꯥꯏꯕꯔꯁꯤꯇꯤ ꯀꯟꯅꯅꯕꯒꯤꯗꯃꯛ ꯋꯥꯈꯜ ꯇꯥꯍꯟꯅꯕꯒꯤ ꯊꯧꯗꯥꯡ ꯂꯧꯔꯤ ꯃꯔꯨꯞꯁꯤꯡ ꯑꯁꯥꯝꯗ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯂꯥꯏꯁꯪꯁꯤꯡ ꯑꯁꯤꯁꯨ ꯃꯍꯧꯁꯥ ꯀꯟꯕꯒꯤ ꯊꯣꯏꯗꯣꯛꯄ ꯊꯧꯗꯥꯡ ꯂꯧꯔꯤ ꯃꯌꯥꯝꯅ ꯂꯥꯏꯁꯪꯁꯤꯡ ꯑꯁꯤꯗ ꯄꯨꯈ꯭ꯔꯤ ꯑꯃꯃꯝ ꯂꯩꯕ ꯎꯕꯤꯒꯅꯤ ꯍꯖꯣꯔꯗ ꯂꯩꯕ ꯍꯌꯥꯒ꯭ꯔꯤꯞ ꯃꯙꯦ ꯂꯥꯏꯁꯪ ꯁꯦꯅꯤꯠꯄꯨꯔꯗ ꯂꯩꯕ ꯅꯥꯒ ꯁꯪꯀꯔ ꯂꯥꯏꯁꯪ ꯑꯃꯁꯨꯡ ꯒꯨꯋꯥꯍꯥꯇꯤꯗ ꯂꯩꯕ ꯎꯒ꯭ꯔꯇꯔꯥ ꯂꯥꯏꯁꯪꯁꯤꯡ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯄꯨꯈ꯭ꯔꯤ ꯀꯌꯥ ꯑꯃ ꯂꯩ ꯃꯈꯣꯏ ꯑꯗꯨ ꯃꯨꯠꯈꯤꯒꯗꯧꯔꯕ ꯊꯦꯡꯒꯨꯒꯤ ꯀꯥꯡꯂꯨꯞꯁꯤꯡꯕꯨ ꯌꯣꯛꯈꯠꯅꯕꯗ ꯁꯤꯖꯤꯟꯅꯔꯤ ꯑꯁꯥꯝꯗ ꯊꯦꯡꯒꯨꯒꯤ ꯃꯈꯜꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯐꯪꯏ ꯂꯥꯏꯁꯪꯁꯤꯡ ꯑꯁꯤ ꯊꯦꯡꯒꯨꯁꯤꯡ ꯑꯁꯤ ꯀꯟꯅꯕꯒꯤ ꯌꯥꯝꯅ ꯐꯔꯕ ꯃꯐꯝ ꯑꯣꯏꯔꯦ ꯅꯨꯡꯁꯤꯔꯕ ꯏꯔꯩꯕꯥꯛꯆꯥꯁꯤꯡ ꯃꯤꯑꯣꯏ ꯈꯔꯅ ꯈꯜꯂꯤꯕꯁꯤ ꯏꯅꯣꯚꯦꯁꯟ ꯇꯧꯅꯕꯒꯤꯗꯃꯛ ꯑꯩꯈꯣꯏ ꯁꯥꯏꯟꯇꯤꯁꯠ ꯑꯣꯏꯕ ꯗꯔꯀꯥꯔ ꯂꯩ ꯈꯔꯅ ꯑꯃꯨꯛ ꯈꯜꯂꯤ ꯃꯤꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯥꯛꯀꯦ ꯍꯥꯏꯔꯕꯗꯤ ꯑꯣꯖꯥ ꯑꯣꯏꯕ ꯇꯥꯏ ꯋꯥꯈꯜꯂꯣꯟ ꯑꯁꯤꯕꯨ ꯁꯤꯡꯅꯔꯛꯄ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯏꯀꯥꯏ ꯈꯨꯝꯅꯐꯝ ꯊꯣꯛꯏ ꯃꯤ ꯑꯃꯗ ꯁꯣꯜꯖꯔ ꯑꯣꯏꯌꯨ ꯍꯥꯏꯅ ꯇꯥꯛꯄꯤ ꯇꯝꯕꯤꯕ ꯃꯈꯣꯏ ꯑꯗꯨ ꯂꯥꯟꯃꯤ ꯑꯣꯏꯗꯕ ꯌꯥꯗꯕ꯭ꯔꯥ ꯃꯌꯥꯝꯅ ꯃꯁꯤꯒꯤ ꯄꯥꯎꯈꯨꯝ ꯑꯁꯤ ꯍꯣꯏ ꯍꯥꯏꯅ ꯈꯟꯕꯤꯔꯝꯒꯅꯤ ꯑꯗꯨꯕꯨ ꯃꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯈꯖꯤꯛꯇꯪ ꯑꯣꯟꯅꯔꯦ ꯃꯥꯏꯒꯣꯞꯇ ꯀꯃꯜ ꯀꯥꯟꯇꯖꯤꯅ ꯃꯤꯗꯤꯌꯥꯒꯤ ꯔꯤꯄꯣꯔꯠ ꯑꯃ ꯇꯥꯛꯄꯤꯔꯛꯏ ꯃꯗꯨꯗ ꯇꯣꯉꯥꯟꯕ ꯋꯥꯐꯝ ꯈꯔ ꯍꯥꯏꯔꯤ ꯑꯣꯔꯤꯁꯥꯗ ꯑꯔꯥꯈꯣꯔꯥ ꯅꯥꯌꯦꯛ ꯁꯥꯔ ꯍꯥꯏꯕ ꯃꯤꯑꯣꯏ ꯑꯃ ꯂꯩ ꯇꯁꯦꯡꯕꯗꯤ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯑꯁꯤ ꯁꯤꯂꯨ ꯅꯥꯌꯦꯛ ꯀꯧꯕꯅꯤ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯤꯌꯥꯝꯅ ꯃꯍꯥꯛꯄꯨ
नायक सार हाइना कौई तसेंबदि महाक असि मैन ऑन ए मिशन हाइरगा खंगनी महाकना लानमी ओइना नाहासिंगबु लेमना ताकपी तंबीबगी थबक तौई नायक सारगी ऑर्गेनाइजेशन अदुगी ममिंग महाक गुरु बटालियन कौई मसिद फिजिकल फिटनेस तगी हौरगा इंटरव्यू अमसुंग राइटिंग फाउबगी ट्रेनिंग तौई महाकना ताकपी तंबीकी बनाहासिंग अदु कंगफाल लानमी इसिंग लानमी नोंथक लानमी CRPF BSF अमसुंग यूनिफॉर्म फोर्स सिंग चंक्रे हाइब ताबदा मयाम थोइदोकना अंगत फाउबीरमगनी सिलु नायक असि उड़ीसा पुलिसता चंगे हाइना होटनबदा फंखिदब मियोइने हाइब खंगबदा अमुक्के हेना ngaklamgani अखोइगी लेबाक असिगिदमक नायक कया अम सेंबिरखो हाइना अखोइ मयाम नायक सारदा याइफा पाउजेल पीरसी मरुप सिंह करिगुंबा मतमदा यामना पिकलब वाहंग मचा मचा सिंगना अखोइगी पुकनिंगबु लांगतकनहल्ली वाहंग सिंग असि यामना चमलबसु अखोइबु मखोइगी मरमदा खंदबा ngamhande नुमित खरगी ममांगदा हैदराबाद की अपर्णा रेड्डीना अइंगोंदा अदुगुंबा वाहंग अमा हंगले महांगना असुमना हंगबिरे अदोम चही कया PM ओइरी चही कया PM ओइरमे करिगुंबा खरा अवाटपा लेरी हाइना खनबीबरा अपर्णा जी वाहंग असि यामना अचुंबनी अदुबु यामना लुई अइहांगना वाहंग असिगी पाउखुम यामना खल्लबा तुंगदा इथंदा हाइजे अइंगोंदा अवाटपा अमा लेरी मालेमगी ख्वाइदगी लीरबा लोल तामिल असि अइहाक तंबा ngamdri मसी मालेम पुंबना पामनरबा यामना फजब लोल अमने मियोई कया अमना अइंगोंदा तामिल लिटरेचर की मगुन अमसुंग लोल असिदा इबा सैरेंग सिंगी फजबगी मतंगदा ताकपिरे भारत असिदा असिगुंबा अइखोइगी संस्कृति बु ताकपा लोल कया अमले लोलगी मतंगदा वारी सानरकपसिदा यामना नुंगाइरबा क्लिप अमखक मयामदा थमजगे भवतां सर्वेषां हार्दं स्वागतम् अस्ति एकता मूर्त्याः दक्षिणतः सातपुला पर्वतमाला अस्ति एकता मूर्त्याः वामतः विंध्याचल पर्वतमाला अस्ति एकता मूर्त्याः नर्मदा नदीस्य उपरि भागे वर्तते अहम् एकता मूर्त्याः कार्यकर्ता अस्ति सरदार वल्लभभाई पटेलः लोह पुरुषः इति उच्यते मयामना हौजिक ताबिख्रीबा अदु स्टैच्यू ऑफ यूनिटी की गाइडने मियामदा संस्कृत लोलदा सरदार पटेल की मालेमगी ख्वाइदगी वांगबा मिटम असिगी मतंगदा ताकपने केवारियादा गाइड 15 हेनबना संस्कृत लोलदा मियामबु गाइड तौरी अई हौजिक मयामदा खोंजेल अमा अमुक ताहंजगे कन्यक प्रक्षेप कह कान्हा ब्रह्मचारी कन्नुकम प्रक्षिप्तवान तदा शास्त्रा शास्त्रार्थ महाविद्यालय से दलनायक अखिलेश पांडेय तीव्रगत्या कन्न फलतेन कन्नुकम तालितम तदा आकाश मार्गेण उड्डीयन कन्नुकम सीमा रेखा तक बहिर्गतम तथा खंड धावना मसी ताबदा मयामना ngakna thoklamgani मसी संस्कृत लोलद पीबा क्रिकेट कमेंटरी ने वाराणसीदा संस्कृत की कॉलेज सिंगी मरक्ता क्रिकेट टूर्नामेंट अमतवी कॉलेज सिंग अदुदी शास्त्रार्थ कॉलेज स्वामी वेदांती वेद विद्यापीठ श्री ब्रह्मदेव विद्यालय अमसुंग इंटरनेशनल चंद्रमौली चैरिटेबल ट्रस्ट ने टूर्नामेंट असिगी मैच सिंगी कमेंटरी असी संस्कृत लोलद पी अयहांगना हौजिक ताहंजक्रिबदु कमेंटरी अदुगी सरुक मचा अमखकने मसिदा नते टूर्नामेंट असिदा सानरोइ सिंग अमसुंग कमेंटेटर सिंग अदु ट्रेडिशनल फिजोल सेटली अदोमना करिगुंबा एनर्जी एक्साइटमेंट सस्पेंस मयाम असे पुन्न पामलबदी सानबगी कमेंटरी तासी टीवी लाक्त्रिङैदा क्रिकेट अमसुंग हॉकी गुंबा मसाना सिंगी कमेंटरी असी यामना पामनरमे टेनिस अमसुंग फुटबॉल मैच की कमेंटरी सु यामना नुंगाई अइखोइगी लेबाक असिगी ओइबा मसाना कया ले अदुबु कमेंटरी कल्चर लेतबना मखोइ सिंग असि मांगबा याबगी फिबमदा लेरे अइहागना खंजबदा तोंगान तोंगानबा मसाना कया मरुओइना भारत की ओइबसिंग असिगी मतंगदा तोंगान तोंगानबा लोलदा कमेंटरी तौबगी मतंगदा खनबा फगने अइहाग स्पोर्ट्स मिनिस्ट्री अमसुंग प्राइवेट ऑर्गेनाइजेशन सिंगदा मसिगी मतंगदा
ꯈꯟꯅꯅꯕ ꯍꯥꯏꯖꯒꯦ꯫ ꯅꯨꯡꯁꯤꯔꯕ ꯅꯍꯥ ꯑꯣꯏꯔꯤꯕ ꯃꯔꯨꯞꯁꯤꯡ, ꯂꯥꯛꯀꯗꯧꯔꯤꯕ ꯊꯥ ꯈꯔ ꯑꯁꯤ ꯅꯈꯣꯏꯒꯤꯗꯃꯛꯇ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ꯫ ꯃꯔꯨꯑꯣꯏꯅ ꯅꯈꯣꯏꯒꯤ ꯑꯦꯛꯖꯥꯝꯒꯤ ꯃꯇꯝꯅꯤ꯫ ꯅꯈꯣꯏ ꯅꯤꯡꯁꯤꯡꯂꯝꯒꯅꯤ, ꯋꯥꯔꯤꯌꯔ ꯑꯣꯏꯒꯗꯕꯅꯤ, ꯋꯥꯔꯤꯌꯔ ꯑꯣꯏꯔꯣꯏꯗꯕꯅꯤ꯫ ꯅꯣꯛꯅ ꯅꯣꯛꯅ ꯑꯦꯛꯖꯥꯝ ꯊꯥꯕ ꯆꯠꯀꯗꯕꯅꯤ, ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯍꯜꯂꯛꯀꯗꯕꯅꯤ꯫ ꯀꯅꯥꯃꯠꯇꯒ ꯅꯠꯇꯦ, ꯅꯁꯥ ꯅꯊꯟꯇ ꯆꯥꯡꯗꯝꯅꯒꯗꯕꯅꯤ꯫ ꯃꯄꯨꯡ ꯐꯥꯅ ꯇꯨꯝꯒꯗꯕꯅꯤ, ꯑꯗꯨꯒ ꯇꯥꯏꯝ ꯃꯦꯅꯦꯖꯃꯦꯟꯠꯁꯨ ꯇꯧꯒꯗꯕꯅꯤ꯫ ꯁꯥꯟꯅꯕꯁꯨ ꯂꯦꯞꯄ ꯌꯥꯗꯦ꯫ ꯔꯤꯚꯤꯖꯟ ꯇꯧꯕ ꯑꯃꯁꯨꯡ ꯅꯤꯡꯁꯤꯡꯅꯕ ꯑꯐꯕ ꯄꯥꯝꯕꯩ ꯁꯤꯖꯤꯟꯅꯒꯗꯕꯅꯤ꯫ ꯅꯍꯥꯛꯀꯤ ꯑꯊꯣꯏꯕ ꯑꯍꯦꯟꯕ ꯍꯩꯁꯤꯡꯕ ꯑꯗꯨ ꯎꯠꯊꯣꯛꯀꯗꯕꯅꯤ꯫ ꯃꯁꯤꯕꯨ ꯃꯇꯧ ꯀꯔꯝꯅ ꯑꯣꯏꯊꯣꯛꯀꯗꯧꯔꯤꯕꯅꯣ ꯍꯥꯏꯅ ꯅꯈꯣꯏ ꯈꯜꯂꯝꯒꯅꯤ꯫ ꯃꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯜꯂꯒ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕꯅꯤ꯫ ꯆꯍꯤ ꯈꯨꯗꯤꯡꯗ ꯇꯧꯕꯒꯨꯝ ꯍꯟꯗꯛꯁꯨ ꯑꯩꯈꯣꯏ ꯄꯔꯤꯛꯁꯥ ꯄꯦ ꯆꯔꯆꯥ ꯇꯧꯒꯅꯤ꯫ ꯃꯥꯔꯆꯇ ꯇꯧꯒꯗꯧꯔꯤꯕ ꯄꯔꯤꯛꯁꯥ ꯄꯦ ꯆꯔꯆꯥ ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯑꯦꯛꯖꯥꯝ ꯋꯥꯔꯤꯌꯔꯁꯤꯡ, ꯍꯥꯏꯕꯗꯤ ꯑꯦꯛꯖꯥꯝ ꯊꯥꯒꯗꯧꯔꯤꯕꯁꯤꯡ, ꯑꯍꯜ ꯂꯃꯟ ꯑꯃꯁꯨꯡ ꯑꯣꯖꯥꯁꯤꯡꯅ ꯑꯗꯣꯝꯒꯤ ꯋꯥꯈꯜꯂꯣꯟꯁꯤꯡ ꯃꯥꯏꯒꯣꯞꯇ ꯁꯤꯌꯔ ꯇꯧꯕꯤꯔꯛꯎ꯫ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ ꯑꯦꯞꯇꯁꯨ ꯁꯤꯌꯔ ꯇꯧꯕꯤꯔꯛꯄ ꯌꯥꯏ꯫ ꯍꯟꯗꯛꯀꯤ ꯄꯔꯤꯛꯁꯥ ꯄꯦ ꯆꯔꯆꯥꯗ ꯃꯍꯩꯔꯣꯏꯒ ꯂꯣꯏꯅꯅ ꯑꯍꯜ ꯂꯃꯟ ꯑꯃꯁꯨꯡ ꯑꯣꯖꯥꯁꯤꯡꯕꯨꯁꯨ ꯌꯥꯎꯕꯤꯅꯕ ꯍꯥꯏꯖꯔꯤ꯫ ꯃꯇꯧ ꯀꯔꯝꯅ ꯌꯥꯎꯒꯅꯤ, ꯄ꯭ꯔꯥꯏꯖ ꯂꯧꯒꯅꯤ ꯑꯃꯁꯨꯡ ꯑꯩꯍꯥꯛꯅ ꯗꯤꯁꯀꯁꯟ ꯇꯧꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯒꯅꯤ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯑꯗꯨ ꯃꯥꯏꯒꯣꯞꯇ ꯐꯪꯕꯤꯒꯅꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯆꯥꯎꯔꯥꯛꯅ ꯃꯍꯩꯔꯣꯏ ꯂꯥꯈ ꯑꯃꯗꯒꯤ ꯍꯦꯟꯅ, ꯆꯥꯎꯔꯥꯛꯅ ꯑꯍꯜ ꯂꯃꯟ 90,000ꯗꯒꯤ ꯍꯦꯟꯕ ꯑꯃꯁꯨꯡ ꯆꯥꯎꯔꯥꯛꯅ ꯑꯣꯖꯥ 10,000 ꯁꯔꯨꯛ ꯌꯥꯈ꯭ꯔꯦ꯫ ꯑꯗꯣꯝꯁꯨ ꯉꯁꯤꯃꯛ ꯁꯔꯨꯛ ꯌꯥꯕꯤꯌꯨ꯫ ꯀꯣꯔꯣꯅꯥꯒꯤ ꯃꯇꯝ ꯑꯁꯤꯗ ꯑꯩꯍꯥꯛꯅ ꯃꯇꯝ ꯈꯔ ꯈꯥꯏꯗꯣꯛꯂꯒ ꯑꯦꯛꯖꯥꯝ ꯋꯥꯔꯤꯌꯔ ꯕꯨꯛꯇ ꯑꯅꯧꯕ ꯂꯥꯏꯁꯣꯜ ꯈꯔ ꯍꯥꯞꯆꯤꯜꯂꯦ꯫ ꯍꯧꯖꯤꯛ ꯃꯁꯤꯗ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯒꯤ ꯑꯣꯏꯕ ꯂꯥꯏꯁꯣꯜ ꯈꯔ ꯍꯥꯞꯆꯤꯜꯂꯦ꯫ ꯂꯥꯏꯁꯣꯜꯁꯤꯡ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯕ ꯅꯨꯡꯉꯥꯏꯔꯕ ꯑꯦꯛꯇꯤꯚꯤꯇꯤ ꯈꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ ꯑꯦꯞꯇ ꯎꯠꯂꯤ꯫ ꯃꯁꯤꯅ ꯅꯈꯣꯏꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯑꯦꯛꯖꯥꯝ ꯋꯥꯔꯤꯌꯔ ꯑꯗꯨꯕꯨ ꯃꯩ ꯏꯛꯀꯗꯧꯔꯤꯕꯅꯤ꯫ ꯅꯈꯣꯏꯅ ꯃꯁꯤ ꯁꯨꯛꯁꯣꯏ ꯁꯣꯏꯗꯅ ꯍꯣꯠꯅꯔꯒ ꯌꯦꯡꯉꯨ꯫ ꯅꯍꯥ ꯑꯣꯏꯔꯤꯕ ꯃꯔꯨꯞ ꯈꯨꯗꯤꯡꯃꯛꯇ ꯄꯔꯤꯈ꯭ꯌꯥꯒꯤ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯄꯤꯖꯔꯤ꯫ ꯅꯨꯡꯁꯤꯔꯕ ꯏꯔꯩꯕꯥꯛꯆꯥꯁꯤꯡ, ꯃꯥꯔꯆ ꯊꯥ ꯑꯁꯤ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯌꯔꯒꯤ ꯑꯔꯣꯏꯕ ꯊꯥꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯃꯤꯑꯣꯏ ꯀꯌా ꯑꯃꯗꯤ ꯌꯥꯝꯅ ꯆꯤꯜꯂꯝꯒꯅꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯗ ꯁꯦꯟꯃꯤꯠꯂꯣꯟꯒ ꯃꯔꯤ ꯂꯩꯅꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯌꯥꯡꯈꯠꯂꯛꯄꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯀꯔꯕꯥꯔ ꯇꯧꯕꯤꯔꯤꯕ ꯑꯃꯁꯨꯡ ꯄꯣꯠꯊꯣꯛ ꯄꯨꯊꯣꯛꯂꯤꯕ ꯃꯔꯨꯞꯁꯤꯡꯁꯨ ꯌꯥꯝꯅ ꯆꯤꯟꯕ ꯍꯦꯟꯒꯠꯂꯛꯂꯦ꯫ ꯃꯌꯥꯝ ꯑꯁꯤꯒꯤ ꯃꯔꯛꯇ ꯑꯩꯈꯣꯏ ꯀꯣꯔꯣꯅꯥꯗꯒꯤ ꯆꯦꯛꯁꯤꯟꯕꯁꯨ ꯀꯣꯝꯊꯣꯛꯄ ꯌꯥꯗ꯭ꯔꯤ꯫ ꯃꯌꯥꯝ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯅ ꯂꯩꯕꯤꯌꯨ꯫ ꯏꯊꯧ ꯐꯖꯅ ꯄꯥꯡꯊꯣꯛꯇꯨꯅ ꯂꯩꯕꯥꯛ ꯑꯁꯤ ꯆꯥꯎꯈꯠ ꯃꯥꯏꯀꯩꯗ ꯌꯥꯡꯅ ꯆꯠꯈꯠꯂꯁꯤ꯫ ꯃꯌꯥꯝꯕꯨ ꯂꯥꯛꯀꯗꯧꯔꯤꯕ ꯀꯨꯝꯍꯩꯁꯤꯡ ꯑꯁꯤꯒꯤ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯄꯤꯖꯕꯒ ꯂꯣꯏꯅꯅ ꯀꯣꯔꯣꯅꯥꯒ ꯃꯔꯤ ꯂꯩꯅꯕ ꯆꯠꯅ ꯀꯥꯡꯂꯣꯟ ꯉꯥꯛꯄꯗ ꯀꯣꯝꯊꯣꯛꯄꯤꯒꯅꯨ ꯍꯥꯏꯖꯔꯤ꯫ ꯍꯟꯅ ꯍꯟꯅ ꯊꯥꯒꯠꯆꯔꯤ꯫